ꯊꯥꯕꯜꯁꯦ ꯐꯖꯔꯦ ꯃꯌꯥꯝ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯪꯗ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯃ ꯁꯥꯔꯒ ꯃꯩ ꯊꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯁꯪꯗꯤ ꯁꯥꯗꯦꯕꯀꯣ ꯑꯗꯨꯒ ꯃꯩ ꯊꯥꯕꯒꯤ ꯑꯩꯈꯣꯏ ꯄꯨꯖꯥ ꯑꯃ ꯇꯧꯋꯦꯕ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯂꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯃꯟꯗꯤꯔꯣꯝꯗ ꯂꯥꯛꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯆꯠꯅꯕꯤꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯅꯝꯃꯛꯄꯅꯤꯀꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕꯁꯦ ꯃꯣꯏꯅ ꯁꯤꯗ ꯍꯣꯂꯤꯀꯥ ꯙꯥꯟ ꯍꯥꯏꯅ ꯍꯥꯏꯅꯩꯕꯀꯣ ꯃꯣꯏꯒꯤ ꯍꯤꯟꯗꯤ ꯂꯣꯟꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯍꯥꯟ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯄꯨꯖꯥꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯟꯗꯤꯔꯗꯨꯅꯤꯀꯣ ꯃꯌꯥꯝꯁꯤꯗ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯁꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯁꯤꯗ ꯁꯤꯗ ꯀꯃꯥꯏꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣꯀꯣ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯣ ꯆꯠꯅꯕꯤꯗꯣ ꯁꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯃꯤ ꯃꯌꯥꯝꯗꯤ ꯂꯥꯛꯄ ꯍꯧꯅꯔꯦ ꯑꯗꯨꯒ ꯑꯥꯗꯒꯤ ꯁꯤꯡꯁꯦ ꯑꯁꯤꯅꯤꯀꯣ ꯃꯩ ꯊꯥꯗꯣꯏꯁꯦ ꯍꯣꯔꯦꯟ ꯄꯨꯖꯥ ꯇꯧꯔꯒ ꯕꯥꯃꯣꯟꯅ ꯂꯥꯛꯑꯒ ꯄꯨꯖꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯩ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯦꯕ ꯕꯥꯃꯣꯟ ꯂꯥꯛꯑꯦꯗꯣ ꯃꯌꯥꯝ ꯕꯥꯃꯣꯟ ꯑꯅꯤꯁꯦ ꯂꯥꯛꯑꯦ ꯁꯤ ꯃꯅꯨꯡꯒꯤꯗ ꯂꯩꯕꯗꯨ ꯕꯥꯃꯣꯟꯅꯤ ꯃꯣꯏꯁꯦ ꯏꯝꯄ꯭ꯂꯣꯌꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯇꯣꯂꯣꯞꯀ ꯆꯥꯔꯒ ꯂꯩꯕ ꯕꯥꯃꯣꯟꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯄꯨꯖꯥ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯩ ꯅꯨꯡ ꯊꯥꯕ ꯈꯣꯠꯄꯗꯣ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯃꯌꯥꯝ मृत्यु मृत्युम नमः ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤꯗꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯦꯗꯅ ꯀꯣꯏꯔꯒ ꯃꯣꯏꯒꯤ ꯁꯣꯟꯗꯧꯕ ꯃꯌꯥꯝ ꯁꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯃꯩ ꯀꯠꯇꯧꯕ ꯘꯤ ꯅꯨꯡ ꯊꯥꯎ ꯅꯨꯡꯅꯦꯕ ꯃꯣꯏ ꯍꯩꯔꯤꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯗꯣ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯡꯁꯦ ꯃꯩ ꯊꯥꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯁꯪ ꯑꯍꯥꯟꯕ ꯍꯧꯕꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯁꯪ ꯃꯆꯥ ꯑꯃꯒ ꯁꯦꯝꯃꯒ ꯃꯩ ꯊꯥꯏꯗꯅꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯥꯎꯋꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯃꯩ ꯃꯔꯛꯁꯤꯗ ꯂꯪꯁꯤꯜꯂꯤꯁꯤꯅ ꯒꯦꯍꯨꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯪꯁꯤꯜꯂꯒ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯥꯗ ꯌꯦꯜꯂꯤꯅꯤ ꯁꯤ ꯕꯨꯟꯗꯤꯗꯣ ꯑꯗꯨꯒ ꯕꯨꯖꯤꯌꯥꯒ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯟꯅꯔ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯇꯧꯕꯅꯤꯅꯀꯣ ꯐ꯭ꯔꯥꯏ ꯔꯥꯏꯁꯅꯦ ꯑꯗꯒꯤ ꯆꯅꯥ ꯊꯣꯡꯕ ꯑꯃꯅꯦ ꯄꯨꯔꯤ ꯑꯅꯤ ꯑꯃꯅꯦ ꯄꯥꯐꯣꯔ ꯈꯔꯅꯦ ꯑꯗꯒꯤ ꯄꯅꯤꯔꯒ ꯀꯣꯕꯤꯒ ꯑꯗꯒꯤ ꯈꯤꯔꯒ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯆꯥꯔꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯄꯨꯟꯕ ꯍꯥꯏꯁꯦꯀꯣ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯍꯜꯂꯅꯤ ꯑꯩꯒꯤꯗꯤꯕꯀꯣ ꯁꯤꯗꯒꯤ ꯑꯁꯤꯗ ꯆꯪꯗꯣꯏꯁꯦ ꯃꯟꯗꯤꯔꯗꯩ ꯈꯤꯇꯪ ꯊꯦꯛꯆꯜꯂꯒ ꯑꯩ ꯀ꯭ꯋꯥꯇꯔꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯅꯛꯑꯦ ꯑꯗꯨꯅ ꯈꯣꯡꯅ ꯂꯥꯛꯑꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯎꯠꯆꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯍꯣꯂꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ